Nation Space Day na Lakpada Aikhoi HOUGATLAKLIBA NAHA SHINGNA THAWANMICHAK LAMBA PHANGNABAGI ACHOUBA MANGLAN AMA PIBA OIRASANU HAINA Manipur ki Chief Minister Nonthombam Biren Yaipha Paojel Pirakli Indian Space Research Organization ISRO na mapung oiba thodang lawraga laibak asida ahanba oina pangthokpa Nation Space Day ga mari leinana Chief Minister Nonthombam Biren na mahaki X account da thagalakpa post amana hai Nation Space Day gi numit asina lakpada ISRO amade laibak asigi miyam da Yaipha Paojel Pire ngasi ahanba oina pangthokliba Nation Space Day gi thoram ase Indian Space ki matangda manung lawna thizin humjin ba ngamlakpagi singthaningai oiba khongthang sing adu sakhangba pangthokpani Asigumba achievement kaya asina India ase space ke science and technology da mangjul thaba laibak singi manung da yawba ngamlakle pangthokliba Nation Space Day asina aikhoi HOUGATLAKLIBA NAHA SHINGNA achouba inot ama piduna THAWANMICHAK LAMBA PHANGNABAGI MANGLAN ama sagatpa ngamba oirasanu aikhoi khudingmakna anauba pandup amagi damak khong thangjinduna malemgi miyam mangda laibak asigi bingchet urong khinaba honase haina Chief Minister Nonthombam Biren gi Yaipha Paojel asina makha chari